Incredible Story Manipur ngasisu mayamgidamak movie ama puduna lakjari. Hairiba movie asigi maming Cast Away. Movie asi adventure, survival amadi action true story the best tauba 7 December 2000 da release taukiba movie amadi. Movie asi Chaknolan gi punsida thokkiba asengba warida best tauduna puthokpa movie amani. Matau karamna Chaknolanna mi kana amata tadraba island amada chahi mari leikiba matau karamna survive taurakhi amadi matau karamna chahi mari gi matungda hingduna halakhibage haibadu movie asidagi mayam punna khangminasi. Movie asina fangkiba rating singdi IMDb rating da 10 gi manungda 7.8, Rotten Tomatoes da 88%, Prime Video da 10 gi manungda 7.8, Google users na 84% like pikhiba movie amani. Movie asigi director Robert Jamski aduga movie asi award 13 gi mathaktasu 2000 amadi 2021 gi matamda fangki. Movie asida saktam langliba miyoi singi maming khara pallabada Chaknolan gi saktamda Tom Hanks, Kelly gi saktamda Helen Hunt, aduga pilot amagi saktamda J. Ecobon. Fare adudi mayam movie asi aina pathorokpa matamda wahi wata soiba amadi chitha nanda huba yawba matamda mayamgi mafamda ngakpiu haiba wafam thamjari. Aduga channel asibu nauna thengnabibu oiragadi nungsibiduna channel asibu like amamamtang amadi subscribe tausanbirambasu kaubiganu. Movie asina horokpada aikoina Chaknolan kauba FedEx Courier Company gi system engineer amabu uba fangi. Mahak asi thabak tauba matamda yamna serious oiba misak amani. Aduga mahak thabakta mabukning changba miyoi amani. Aduna magi courier company asida lakpa potlam khudimak matam chana yauhankhiba haibasi magi apambani. Aduna mafam asida thabak tauriba magi employee singi mafamdasu thabak tauba matamda pukning changba amadi matamge belu masakhangna thabak taunabagi damak hairambi. Aduga makhoigi company asigi atopa country singda leiriba branch singdasu Chaknolan adumak chatli. Matang asida aikoina Kelly kaubi nupi amasu urambi. Mahak chakka nungsinariba nupi amani. Aduga Kelly su chap manana FedEx company asida chakka punna thabak tauminnai. Makhoi anina loinarakliba nungsinaragliba asi chahi phana yamlakle. Maram asina Kelly nadi chak makhoi ani luhongba asi pami. Adubu chakti Kellybu yamna nungsirabasu magi thabak asida luhongbagi wa asi mangonda changde. Madi company asigi damak country amadagi country amada adumak chattuna leiringai Kelly makhoi ani luhongbagi wa asi nongmatasu ningsinglude. Haujikti Christmas ki matamsu yausilakle. Maram asina chak yamna aruba makhoigi FedEx company asigi pot khara thinnabagi damak Malaysia da chatpa tarambi. Hairiba thabak asida chak yaudaba yadabana maram oiduna haujikti chak Christmas jauba fangoidori. Maram asina Kelly gi mafamda chakna hairambi aina chatkadoriba asi New Year da oina halaklagani. Chakki wa asida Kelly na hangi adudi aikhoi ani Christmas ti kamdauba masida chakna kari khumgadabano haiba khanglamde. Asidagi chakna Kelly bu themladuna hairi handamukti aina Malaysia dagi hek halakpaga aikhoi ani soidana luhongasi. Wahai asi taba matamda Kelly su aduki matik yamna haraurambi. Masidagi chakna mafam asi thadoktuna chatringai Kelly gi mafamda Christmas ki gift oina car gi show amabu pirambi. Aduga Kelly na su chakki mafamda Christmas ki gift oina pocket watch ama pirambi. Pocket watch asigi manungda Kelly gi photo su yawi. Kelly na chakta hairi karigumba nangna chatkraba matungda aibu ningsinglaklabadi pocket watch asida yawriba aigi photo asi yengu haiduna asumna yamna nungsinana makhoi ani mafam asida kainarambi. Haujikti chak Malaysia chatnabagi damak airport tamna lai. Airport asida makhoigi FedEx company gi private plane adusu khamduna leiri. Plane asida tongduna chatkadoriba asi pilot ani amadi chakka makhoi company asigi miyoi amaga makhoi mari khaktani. Haujik makhoigi plane asisu take off tawduna Pacific Ocean gi mathakta pairambi. Matam asida pilot na karigumba ama khangai makoina chatkadoriba asigi mamangda achauba nonglei nungsit ama leire haiba asi. Maram asina pilot na announcement ama tawrai. Makoigi mamangda achauba nonglei nungsit ama leire. Aduna seatbelt sing adu fajana fajinduna oxygen mask adu upsallu haiduna. Matam asida chakti washroom dagi changubadagi thoklai. Aduga makhutta ngasai Kelly na pirakhiba pocket watch adu makhada takhibadagi khunnaba tawrambi.
matam masida amuk hana pilotna announcement amaga tawrei hojik makhoigi plane gi engine asi nonglei nungsit asina thengnaba matamda fail oire maram asina hojik emergency landing tawdaba yararoi haiduna adubu plane asida yaurak-iba asidi FedEx company gi luggage amadi parcel sing amadi makhoi mari khaktani ahenba kari amata yauraklamde matam asida plane asisu hojik Pacific Ocean gi samudra mayai asida crash landing tawrami matam asida chakti lifeboat amada tongduna akaiba plane asidagi thoklaklambi adubu makhoi ahum amadi plane crash tawba matam asida adumak sirami chaksu lifeboat asida tongduna leiringai mafam asida lakpa akanba samudragi storm amana yeibada mafam asida gyan mangkhiduna lifeboat asina puba maikaida adumak chatlambi chakna mamit pangthorokpa matamda ayukki matam oirami aduga hojikti isingda adum chendharakpana island amada yaurai hairiba island asigi akoibada mana yengakpada kanagumba miyoi amata leiba ude mafam asida subnatangi jubi panbi kharaga awangba ching kharaga leiriba asinatana atopa mi leibagi mami amata uwa fangde tasengnamakkisu hojik chakna thungluriba island asida miyoiba kana amata tade aduga atopa mafam amata dagisu mi kana amata laknadaba island amasu oirami chakna mafam asida atopa miyoi singbu leibra haiduna kanna laurambi adubu mana lauriba asi kana amatana khuma amde maramdi mafam asida mathandani leiriba atopa miyoi amata leiba nate masidagi chak masabu kanjanabagi damak leingoi mathak aduda chauna HELP health haiduna thaduna thambi maramdi mafam asida karigumba plane pairak abadi health thariba asi uraba matungda mabu kanbinabani masigi matungda numidang tasalaktuna mafam chaba ama yengduna chak tumduna leirami mathangi ayukta mana haugalakpa matamda mana ngarang leingoi mathakta health haiduna tharaga thanamba adudi samudragi isingi web karakpa matamda tangkhai ama muttuna leirambi masidagi amuk chakna mafam asida leiramba u akangba sing adubu thiduna khomjallambi aduga u akangba sing aduna tawraga yamna chauna health haiduna tharaga thambi maramdi chakna thajarambi makhoibu kannabagi damak mafam asida miyoi kharadi soidana lakani karigumba makhoina laklaba matungda mana thariba health ki sign asi uraba matungda mafam asida mi lei haiba khangduna mabu soidana kanbigani haiduna matam asida makhoigi FedEx company gi parcel packet kaya amasu ising asida tawsillai madu sing adu chakna loina khomjinduna magi manakta thambi aduga packet sing adu chakna amata hangdo amde maramdi mangonda hojik darkar oiriba asi somnatangi chanaba khaktani aduna packet sing asidadi chanabasu kari amata oiramoi asumna leiringai matam asida chakna karigumba makhol amabu taraklambi masida chakna atopa miyoi singbu lakpra haiduna tumina taraga leirambi aduga akoiba adudasu plane amadi jahaz sing lakpra haiduna yengi adubu mafam asida kanagumba amata di laamde matam masida chakki manakta jubi amatarei masi ubada chakna sukhange mana tariba makhol asidi jubi asina tarakpagi makhoni haiba aduga hojikti chakki mafamda chanaba chinjak amadi thaknaba isingsu kari amata leitribani samudragi ising asisu thumi chenbana kari amata thakpa yaba nate maram asidagi chakna hojikti jubi asigi manungda yauriba ising asi oina thage haiduna khalambi maram asina mafam asida tariba jubi sing asi loina khomjallambi chakna sukhangambi jubi asigi mahi amadi jubi asigi matong asi saduna numit kharanidi mafam asida leiba yagani haiba adubu jubi maku khokpa asi araiba thabak amadi oiramde aduna jubi maku asi khoknabagi damak jubi sing asi nung achauba amada thomduna nungna sudatuna yamna wana khoknaba hotnarambi karigumba jubi adu nungna thombada kairaklabasu mahi adudi thakpa nanghauramde adumak makhada takhirambi asumna tawba asida chak mathanda matha yamna saraduna prokproksu chaambi aduga kona thangda hojikti matau karamna jubi asi khokani jubi mahi asi matau karamna thakani haiba khange nung machin tumba ama tawduna nung aduna jubi asibu hutlaba matungda jubi mahi adu thaami hojikti chak mafam asida leirakliba asi numit humni sujalakle aduna mana mafam asida survive tawduna leiriba asi makhongda karigumba khungupsu amata tongba nate adubu mafam asida hingdabadi yadabana isingda kumduna plane dagi kari kari tawsilaklige haiduna yengami matam asida ising manungda leiba machin tumba nung singna magi makhongdasu yamna thina thindalambi
ꯃꯈꯣꯡꯗ ꯊꯤꯟꯗꯠꯄꯒꯤ ꯁꯣꯛꯄ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯆꯛ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯗꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯡꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗꯒꯤꯁꯨ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯁꯥꯗ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯅꯨꯡꯅ ꯇꯛꯊꯠꯇꯨꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯗꯁꯨ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯆꯧꯕ ꯑꯋꯥꯡꯕ ꯆꯤꯡ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯛꯅ ꯗꯤꯁꯥꯏꯗ ꯇꯧꯔꯝꯃꯤ ꯃꯥ ꯑꯋꯥꯡꯕ ꯆꯤꯡ ꯑꯁꯤꯗ ꯀꯥꯈꯠꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯡꯒꯤ ꯑꯋꯥꯡꯕ ꯑꯁꯤꯗ ꯀꯥꯈꯠꯂꯕꯗꯤ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯑꯀꯣꯏꯕ ꯑꯁꯤꯗ ꯀꯔꯤ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯎꯕ ꯐꯪꯂꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯆꯛꯅ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯡ ꯑꯅꯥꯕ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯋꯥꯡꯕ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯉꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯄꯣꯠꯁꯛ ꯑꯃ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯣꯠꯁꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯦꯡꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯆꯤꯡ ꯑꯁꯤꯗꯒꯤ ꯃꯈꯥꯗ ꯀꯨꯝꯃꯛꯏ꯫ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨ ꯌꯧꯅꯕ ꯏꯔꯣꯏꯗꯨꯅ ꯆꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯆꯛꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ, ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯄꯥꯏꯔꯛꯈꯤꯕ ꯄꯥꯏꯂꯣꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯆꯛ ꯃꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯆꯛꯅ ꯄꯥꯏꯂꯣꯠ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯄꯣꯔꯛꯇꯨꯅ ꯐꯨꯝꯖꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯂꯣꯠ ꯑꯁꯤꯕꯨ ꯐꯨꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯄꯥꯏꯂꯣꯠ ꯑꯁꯤꯗ ꯌꯥꯎꯔꯛꯄ ꯂꯥꯏꯠ ꯑꯃꯗꯤ ꯈꯣꯡꯎꯞ ꯑꯗꯨ ꯆꯛꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯄꯣꯠꯁꯛ ꯑꯅꯤ ꯑꯁꯤ ꯆꯛꯀꯤ ꯃꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯄꯥꯏꯂꯣꯠꯇꯒꯤ ꯂꯧꯊꯣꯔꯛꯂꯕ ꯈꯣꯡꯎꯞ ꯑꯗꯨ ꯆꯛꯅ ꯇꯣꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯆꯠꯄ ꯈꯣꯠꯄꯗ ꯃꯇꯦꯡ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯆꯛꯅ ꯃꯥꯒꯤ ꯇꯨꯝꯐꯝ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯉꯁꯥꯏ ꯃꯥꯅ ꯂꯥꯛꯂꯝꯗꯥꯏꯗ ꯀꯦꯂꯤꯅ ꯄꯤꯔꯛꯈꯤꯕ ꯄꯣꯀꯦꯠ ꯋꯥꯆ ꯑꯗꯨꯁꯨ ꯊꯝꯕꯤ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯆꯛꯀꯤ ꯋꯥꯈꯟꯗ ꯀꯦꯂꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯅꯤꯡꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯨ ꯃꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯕ ꯃꯇꯨꯡꯗ ꯀꯦꯂꯤꯒ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯅꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯦꯂꯤꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯆꯛ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯊꯟꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯈꯪꯉꯦ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯥ ꯃꯇꯧ ꯀꯔꯝꯅ ꯁꯔꯚꯥꯏꯚ ꯇꯧꯒꯅꯤ, ꯃꯇꯧ ꯀꯔꯝꯅ ꯑꯁꯦꯡꯕ ꯏꯁꯤꯡ ꯊꯛꯀꯅꯤ ꯍꯥꯏꯕ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯌꯨꯛꯇ ꯎꯅꯥꯁꯤꯡꯗ ꯇꯥꯔꯝꯕ ꯂꯤꯛꯂꯥꯁꯤꯡ ꯑꯗꯨ ꯖꯨꯕꯤ ꯃꯀꯨ ꯑꯃꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯖꯨꯕꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯤꯟꯖꯥꯛ ꯆꯥꯅꯤꯡꯂꯛꯇꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯀꯨꯝꯃꯛꯇꯨꯅ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯤꯛ ꯑꯁꯤꯗꯤ ꯊꯥꯏꯅ ꯃꯃꯥꯡꯗ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯇꯧꯔꯝꯕ ꯇꯦꯛꯅꯤꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯆꯛꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯗꯨꯗ ꯂꯥꯛꯄ ꯉꯥꯁꯤꯡ ꯐꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯐꯖꯅ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥ ꯖꯨꯕꯤ ꯑꯃꯗꯤ ꯎꯅꯥꯗꯒꯤ ꯀꯂꯦꯛ ꯇꯧꯔꯕ ꯏꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯆꯥꯅꯤꯡꯉꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯛꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯖꯍꯥꯖ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯖꯍꯥꯖ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯆꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯂꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯛꯅ ꯂꯥꯎꯔꯤꯕ ꯑꯁꯤ ꯖꯍꯥꯖ ꯑꯁꯤꯅ ꯂꯥꯛꯄꯗ ꯖꯍꯥꯖ ꯑꯁꯤꯅ ꯂꯥꯞꯅ ꯂꯩꯈꯤꯕꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯖꯍꯥꯖ ꯑꯗꯨꯗ ꯁꯤꯒꯅꯦꯜ ꯄꯤꯅꯕ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯁꯨ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯁꯤꯗꯔꯛꯄꯅ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯂꯥꯏꯠ ꯑꯗꯨꯅ ꯌꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯆꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯥꯁꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯆꯛꯅꯗꯤ ꯖꯍꯥꯖ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯥ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯃꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯆꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯊꯟꯗ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯡꯁꯤꯠ ꯍꯥꯟꯕꯤ ꯂꯥꯏꯐ ꯕꯣꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯑꯣꯏ, ꯖꯍꯥꯖ ꯑꯃꯠꯇꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯛꯅ ꯆꯪꯉꯛꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯆꯛꯅ ꯂꯥꯏꯐ ꯕꯣꯠ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯥꯏꯐ ꯕꯣꯠ ꯑꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯡꯕ ꯁꯃꯨꯗ꯭ꯔꯒꯤ ꯋꯦꯕ ꯑꯃ ꯂꯥꯛꯇꯨꯅ ꯆꯛ ꯑꯗꯨ ꯊꯣꯝꯗꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯆꯛ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯑꯗꯨꯅ ꯑꯥꯏꯂꯦꯟ ꯂꯣꯝ ꯑꯗꯨꯗ ꯑꯃꯨꯛ ꯏꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯅꯨꯡ ꯑꯃꯅꯁꯨ ꯆꯛꯀꯤ ꯃꯐꯩꯗ ꯊꯤꯟꯗꯠꯂꯝꯃꯤ꯫
ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯑꯃꯨꯛ ꯍꯟꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯆꯛꯁꯨ ꯍꯧꯖꯤꯛ ꯅꯣꯡ ꯑꯁꯤꯕꯨ ꯊꯨꯞꯅꯕꯒꯤꯗꯃꯛ ꯁꯨꯔꯨꯡ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯗꯨꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯨꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯛꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯛ ꯃꯩ ꯀꯃꯥꯏꯅ ꯍꯧꯒꯠꯀꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯐꯦꯗꯦꯛꯁꯀꯤ ꯕꯣꯛꯁꯁꯤꯡ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯕꯣꯛꯁ ꯑꯗꯨꯗ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯕꯣꯛꯁꯁꯤꯡ ꯑꯗꯨ ꯃꯥꯅ ꯃꯊꯪ ꯍꯥꯡꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯆꯩꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯥꯟꯅꯕ ꯄꯣꯠꯇꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯕꯣꯛꯁꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕ ꯑꯁꯤ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁꯀꯨꯝꯕ, ꯗꯤꯛꯁꯀꯨꯝꯕ, ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯕꯣꯛꯁ ꯑꯃꯗ ꯑꯥꯏꯁ ꯁ꯭ꯀꯦꯆ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯨꯒꯥ ꯃꯈꯥꯗ ꯊꯥꯡꯒꯤ ꯃꯌꯥꯒꯨꯝꯕ ꯕ꯭ꯂꯦꯗ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯃꯌꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯖꯨꯕꯤꯁꯤꯡ ꯑꯁꯤꯁꯨ ꯃꯀꯨ ꯈꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯩꯁꯤꯡꯗꯁꯨ ꯃꯆꯤꯟ ꯇꯨꯝꯅ ꯏꯠꯂꯕ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯦꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯁꯤꯗ ꯂꯥꯛꯄ ꯅꯨꯡ ꯃꯔꯛꯇ ꯂꯩꯕ ꯉꯥꯁꯤꯡ ꯑꯃꯗꯤ ꯋꯥꯏꯈꯨꯁꯤꯡ ꯌꯥꯝꯅ ꯂꯥꯏꯅ ꯐꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯥꯏꯅ ꯋꯥꯏꯈꯨ ꯉꯥ ꯀꯌꯥ ꯑꯃ ꯐꯥꯕ ꯉꯝꯃꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯁꯤ ꯆꯛ ꯉꯥ ꯑꯍꯤꯡꯕ, ꯋꯥꯏꯈꯨ ꯑꯍꯤꯡꯕꯗꯤ ꯆꯥꯕ ꯍꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯩ ꯍꯧꯒꯠꯄ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯩ ꯍꯧꯒꯠꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯛꯅ ꯎ ꯑꯀꯪꯕ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯇꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯈꯨꯕꯥꯛ ꯑꯗꯨ ꯑꯣꯏꯅ ꯁꯦꯒꯥꯏꯗꯨꯅ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯆꯛ ꯃꯊꯟꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯆꯩ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯛꯅ ꯖꯨꯕꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯥꯅꯕꯒꯤꯗꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯛꯀꯤ ꯋꯥꯈꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯏ꯫ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯖꯨꯕꯤ ꯃꯀꯨ ꯑꯀꯪꯕ ꯈꯔ ꯇꯧꯗꯨꯅ ꯆꯩ ꯑꯅꯤ ꯇꯛꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯩ ꯑꯗꯨ ꯍꯧꯒꯠꯄ ꯉꯝꯂꯦ꯫ ꯃꯃꯥꯡꯗꯗꯤ ꯁꯨꯞꯅꯇꯪꯒꯤ ꯎ ꯑꯀꯪꯕ ꯑꯗꯨ ꯇꯛꯅꯗꯨꯅ ꯃꯩ ꯍꯧꯒꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯨꯕꯤ ꯃꯀꯨ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯩ ꯍꯧꯒꯠꯄ ꯉꯝꯂꯦ꯫ ꯃꯩ ꯍꯧꯒꯠꯄ ꯍꯩꯕ ꯑꯁꯤꯗ ꯆꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯃꯩ ꯍꯧꯒꯠꯂꯤꯕ ꯑꯁꯤꯅ ꯃꯥꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯒꯠꯄ ꯃꯩꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯨꯠꯕꯣꯜ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯠꯕꯣꯜ ꯑꯁꯤꯗ ꯆꯛꯀꯤ ꯃꯈꯨꯠ ꯁꯣꯛꯄꯒꯤ ꯇꯥꯔꯛꯈꯤꯕ ꯏ ꯈꯔꯁꯨ ꯕꯣꯜ ꯑꯁꯤꯗ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯆꯛꯅ ꯄꯥꯏꯈꯠꯇꯨꯅ ꯕꯣꯜ ꯑꯁꯤꯗ ꯏ ꯑꯗꯨꯅ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯂꯣꯏꯅ ꯄꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯛꯀꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯕꯣꯜ ꯑꯁꯤ ꯑꯗꯨꯝ ꯊꯝꯃꯤ꯫ ꯕꯣꯜ ꯑꯁꯤꯗ ꯋꯤꯜꯁꯟ ꯍꯥꯏꯗꯨꯅꯁꯨ ꯊꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯛꯅ ꯕꯣꯜ ꯑꯁꯤꯗ ꯋꯤꯜꯁꯟ ꯍꯥꯏꯗꯨꯅꯁꯨ ꯀꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯆꯛꯀꯤ ꯃꯔꯨꯞ ꯑꯃꯁꯨ ꯐꯪꯉꯦ꯫ ꯐꯨꯠꯕꯣꯜ ꯋꯤꯜꯁꯟ ꯑꯁꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯆꯛꯀꯤꯗꯤ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤ꯫ ꯑꯗꯨꯒ ꯆꯛꯅꯁꯨ ꯋꯤꯜꯁꯟꯗ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯀꯦꯂꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯤ꯫ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯀꯦꯂꯤ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯋꯤꯜꯁꯟꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯆꯛꯀꯤ ꯋꯥꯈꯟꯗꯗꯤ ꯃꯥ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯦꯂꯤꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯒꯅꯤ, ꯀꯦꯂꯤꯒ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯛꯀꯤ ꯃꯌꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯃꯥꯒꯤ ꯃꯌꯥ ꯑꯁꯤ ꯅꯥꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯔꯝꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯀꯥꯏꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯃꯥꯒꯤ ꯃꯌꯥ ꯑꯁꯤ ꯌꯦꯡꯊꯣꯛꯎꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥ ꯑꯁꯤ ꯅꯥꯃꯟꯕꯅ ꯃꯥ ꯆꯥꯕ ꯊꯛꯄ ꯀꯔꯤ ꯑꯃꯠꯇ ꯌꯥꯔꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯅꯥꯕ ꯃꯌꯥ ꯑꯁꯤꯕꯨ ꯁꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯥꯏꯁ ꯁ꯭ꯀꯦꯆꯀꯤ ꯃꯌꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯥ ꯑꯗꯨꯗ ꯅꯝꯗꯅ ꯃꯨꯛꯑꯕ ꯃꯇꯨꯡꯗ ꯆꯛꯀꯤ ꯃꯌꯥ ꯑꯗꯨ ꯐꯨꯛꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯆꯛ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯆꯛꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 4 ꯁꯨꯖꯜꯂꯛꯑꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯛꯄꯅ ꯆꯛꯀꯤ ꯃꯁꯥ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ꯫ ꯑꯍꯥꯟꯕ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯅꯣꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯡ ꯏꯀꯪ ꯀꯪꯉꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯝ ꯃꯀꯣꯏ ꯀꯛꯇꯕꯅ ꯐꯖꯅ ꯁꯥꯡꯉꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ, ꯃꯐꯝ ꯑꯁꯤꯗ ꯉꯥ ꯀꯃꯥꯏꯅ ꯐꯥꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯌꯥꯝꯅ ꯐꯖꯅ ꯍꯩꯔꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯉꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯑꯗꯨꯃꯛ ꯐꯥꯕ ꯉꯝꯃꯦ꯫ ꯃꯔꯝꯗꯤ ꯆꯍꯤ 4 ꯑꯁꯤ ꯍꯟꯖꯟ ꯍꯟꯖꯟ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯄꯅꯅꯤ꯫
Haujikti chak asi mafam asigi environment ga fajana chusinakre mafam asida hingduna leibada mangonda karisu awaba oidre adubu haujiksu chakti mafam asidagi thokkigani haiduna aduma khanduna leiri maramdi chakki wakhanda haujiksu ma mafam asidagi yumda chattuna keliga amuk hana unagani haiduna khalambi aduga haujikti football wilsal adusu horaduna ahoba makul aduda masamgi mawongda una kaya amasu chakna hapchanbirambi aduga makoi ani marup oibagi mari asisu haujikti yamna chesillak sanglaba chahi mari asi chakna nungti numit khudingi wilsonga awa nungai pumba wari sanaduna laklibani wilsongi mafamda nungti numit khudingi chakna keligi wari kaya amasu saduna leirambi ngasisu adumak chakna mafam asidagi mayumda hallaba matungda keliga unagani aduga makoi ani soidana luhongani haiduna wilsongi mafamda wari liduna leirambi chak ngasisu adumak kelibu yamna miss tawi yamna su nungsi nongmagi numit amada chak surung manung aduda nga chaduna leiringai mapanda karigumba makhol ama tarambi masidagi yamna thuna surung adugi mapanda tholaktuna yengba matamda tin machet ama taduna leirambi tin machet asi ururaba matungda chakki wakhanda idea ama lai mana khalambi masigi tin machet asi sijanaduna mafam asidagi samudragi ithak asi ngakthokuna island asidagi chatpa ngamgani haiduna adubu chakna mamangdasu island asidagi thokhinabagi damak kayarak hanna hotnakhre adubu adumak samudragi ithak asi lanba ngamdabi island asida adumak halakkibani adubu handak mukti chakki wakhanda chapjungna lepambi ma mafam asidagi soidana chatkani haiduna masidagi island asida hauriba jubi panbi sing asibu yanaba makhongda mai thadu ami maramdi mana yanba matamda yamna laina yanabagi damakni aduga manak anakpada hauriba u macha macha kaya amabusu yanduna maku huraba matungda thaurigi mawongda sijanarami adubu mana hi macha ama semba asi araiba thabakti oiramde maramdi mana semliba hi asi paklaba samudragi ipak asi landuna chatkadoriba hi amasu oiribadi maram asina mana pulliba sing adusu yamna chetna pundaba yade hi asi semba loiraba matungda samudragi mapan aduda nungsit sitharakpa ngaiduna leirambi aduga nungsitna humdarakpa matamdama samudra asida chatkigadoribani ngasai mana khunkiba tin machet adunasu nongju nungsadagi ngakthoknaba sangi mawongda saduna thambi adugi sumbathakta tin asina wind diver amasu oigadoribani masidagi haujikti hi macha adu honduna samudra aduda lakpa hawi aduga magi marup wilsal adubusu hi adugi u amada chetna punsinduna thambi khara asum laklaba matungda yamna chauba samudragi web ama lai adubu mamangdadi achauba web asi chakna landuna chatpa ngamde maram aduna island aduda hanjinna lakhibani adubu handak mukti mana yamna wana hotnaduna achauba samudragi web asi lanthokpa ngambi asumna achauba web asi mana lanthokpa ngamba asida chak aduki matik yamna haraurami adubu haujik mana chatkadoriba asi ngamkhai leitraba samudragi ipaktani asigi matungda kari karamba khudong thibasing mayoknarakani haiba kari amata khangba natri haujik magi punsida makha taba kari thokani haiba kari amata khangde atopa island ama thengnagadra natraga achauba ship ama thengnaduna mabu mayum tana thinbigadra natraga samudra mayai asida adumak magi punsi loikhigadra chahi mari asi mana chapmanaba island amada adumak ngasi fauba stuck tawduna leirakhibani ngasidi island asi thadoktuna achauba ithak ama lanba ngamba asida chakki wakhanda ma ngasidi soidabi mayum jauba ngamlagani haiduna khalambi adubu pak chaurba samudra asida chatpa haibasi taraiba thabakti nate mafam asida akanba ithak nonglei nungsit kaya amasu mayoknagadoribani aduga haujik chak magi khongchat asida chanabagi damak samudra asida chongthaduna ngasu pharaga charambi aduga nong tarakpa matamda tarakpa isingsing adu jubi maku aduda chisanduna thaktuna magi khongchat asi makha tana chatlambi ngaihaki matungda mafam asida akanba nonglei nungsit amabu laami haujik laiba nonglei nungsit asi thengnanaba hotnaba matamda chak yamna warami aduga mana hi asi kuptuna lakhiba tin machet adusu nonglei nungsit asina paithokhirambi haujikti chak magi asapumba loina mangsilakle nonglei nungsit adu thengnarubagi waraduna hi mathak aduda heptuna leiringai magi marup wilsal adusu isingda takhirambi aduga isingi ithak aduda adumak chenthakhi masibu uba matamda
ꯆꯛ ꯋꯤꯜꯁꯟꯕꯨ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯣꯡꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯤꯜꯁꯟꯒꯤ ꯃꯅꯥꯛ ꯌꯧꯕ ꯅꯪꯗꯕꯤ ꯃꯁꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ, ꯑꯗꯨꯒ ꯍꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯤꯞꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯋꯤꯜꯁꯟ ꯑꯁꯤ ꯆꯛꯀꯤꯗꯤ ꯆꯍꯤ 4 ꯑꯁꯤꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯥꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯋꯤꯜꯁꯟꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕ ꯂꯦꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯨꯞꯅꯇꯪꯒꯤ ꯐꯨꯠꯕꯣꯜ ꯑꯁꯤ ꯃꯥꯡꯈꯤꯕꯗ ꯋꯤꯜꯁꯟ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯤꯜꯁꯟ ꯑꯁꯤ ꯆꯛꯀꯤ ꯃꯐꯝꯗꯗꯤ ꯁꯨꯞꯅꯇꯪꯒꯤ ꯐꯨꯠꯕꯣꯜ ꯑꯃ ꯅꯠꯇꯦ, ꯃꯥꯗꯤ ꯆꯛꯀꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯛ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯥꯛꯏ꯫ ꯆꯛꯅ ꯃꯥꯒꯤ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯃꯔꯤꯛ ꯈꯔꯕꯨ ꯆꯣꯡꯉꯛꯏ, ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯀꯥꯔꯒꯣ ꯁꯤꯞ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯛꯅ ꯀꯥꯔꯒꯣ ꯁꯤꯞ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯥꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯥꯔꯒꯣ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯆꯛꯄꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯆꯛ ꯃꯌꯨꯝꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯄꯨꯡꯍꯣꯡ ꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯍꯤꯡꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯆꯛꯄꯨ ꯎꯅꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅꯗꯤ ꯆꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤꯗꯃꯛ ꯐ꯭ꯌꯨꯅꯔꯦꯜ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯆꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯀꯦꯂꯤ ꯑꯗꯨ ꯆꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ, ꯑꯗꯨꯒ ꯆꯛꯅꯁꯨ ꯆꯍꯤ 4 ꯆꯨꯞꯄ ꯀꯦꯂꯤꯕꯨꯇ ꯁꯣꯟꯗꯨꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯒꯤꯗꯃꯛ ꯍꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯦꯂꯤ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯂꯦ꯫ ꯆꯛꯁꯨ ꯀꯦꯂꯤꯒꯤ ꯃꯌꯨꯝꯗ ꯀꯦꯂꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯏ꯫ ꯀꯦꯂꯤꯁꯨ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯛꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯛꯅ ꯀꯦꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯦꯂꯤꯒꯤ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯈ꯭ꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯛꯀ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯆꯛꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯈꯤꯕ ꯀꯦꯂꯤꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯄꯣꯀꯦꯠ ꯋꯥꯆ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯦꯂꯤꯗ ꯄꯤꯔꯝꯃꯤ꯫ ꯆꯛꯅ ꯀꯦꯂꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯅꯧꯕ ꯐꯦꯃꯤꯂꯤ ꯑꯁꯤꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯀꯦꯂꯤꯒꯤ ꯐꯣꯇꯣꯗꯤ ꯆꯛꯀꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯛꯀꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕꯗꯤ ꯆꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇ꯭ꯔꯤꯉꯩ ꯀꯦꯂꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯈ꯭ꯔꯤꯁꯃꯥꯁ ꯅꯪꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯍꯥꯏꯔꯛꯏ꯫ ꯆꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯦꯂꯤꯗ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯅ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯃꯇꯥꯡ ꯑꯁꯤꯗ ꯀꯦꯂꯤꯅꯁꯨ ꯆꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯛꯀ ꯄꯨꯟꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯉꯝꯂꯝꯗꯦ꯫ ꯆꯛꯅ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯂꯤꯅ ꯀꯥꯔꯒꯤ ꯁꯣ ꯑꯃ ꯄꯤꯔꯛꯏ꯫ ꯃꯁꯤꯒꯤ ꯀꯥꯔ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯃꯦꯃꯣꯔꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯒ ꯀꯥꯔ ꯑꯁꯤ ꯆꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯀꯦꯂꯤꯗ ꯄꯤꯔꯝꯈꯤꯕ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯛ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯇꯥꯔꯝꯃꯤ, ꯑꯗꯨꯅ ꯀꯥꯔ ꯑꯁꯤ ꯊꯧꯗꯣꯛꯇꯨꯅ ꯀꯦꯂꯤꯕꯨ ꯊꯅꯝꯗꯨꯅ ꯂꯥꯛꯏ꯫ ꯀꯦꯂꯤꯁꯨ ꯆꯛꯅ ꯆꯠꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ, ꯑꯗꯨꯒ ꯀꯦꯂꯤ ꯆꯛꯀꯤ ꯃꯇꯨꯡ ꯑꯗꯨꯗ ꯆꯛꯄꯨ ꯀꯧꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯥꯅꯔꯛꯏ꯫ ꯆꯛꯁꯨ ꯀꯦꯂꯤꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀꯥꯔ ꯑꯗꯨ ꯃꯅꯤꯡ ꯍꯜꯂꯛꯇꯨꯅ ꯈꯥꯝꯃꯒ ꯀꯦꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯆꯦꯠꯅ ꯀꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯂꯤꯅ ꯀꯞꯄꯒ ꯆꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯅꯗꯤ ꯊꯥꯖꯈꯤꯕꯅꯤ ꯅꯪ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯤꯡꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯤꯌꯥꯝꯅꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ, ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯨꯔꯒꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯅꯝꯗꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯁꯨ ꯂꯨꯍꯣꯡꯕꯤꯈꯤꯕꯅꯤ꯫ ꯑꯩ ꯉꯁꯤꯁꯨ ꯅꯪꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯔꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯈꯤꯕꯁꯨ ꯅꯪ ꯈꯛꯇꯅꯤ, ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯃꯤꯁꯨ ꯇꯥꯈꯤꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯦꯂꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯆꯛꯁꯨ ꯀꯦꯂꯤꯗ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯆꯛꯅ ꯀꯦꯂꯤꯕꯨ ꯀꯥꯔ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯥꯔ ꯑꯁꯤ ꯊꯧꯗ꯭ꯔꯤꯉꯩ ꯆꯛꯅ ꯀꯦꯂꯤꯗ ꯍꯥꯏꯔꯛꯏ, ꯀꯦꯂꯤ ꯅꯪꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯔꯣꯏ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯇꯣꯉꯥꯟꯈ꯭ꯔꯦ,
ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯅꯆꯥꯅꯨꯄꯤꯒꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯍꯥꯏꯗꯨꯅ ꯀꯦꯂꯤꯕꯨ ꯃꯌꯨꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯆꯛ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯛꯇꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯛꯅ ꯍꯥꯏꯔꯛꯏ, ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ꯅꯍꯥꯟꯅ ꯁꯤꯕ ꯌꯥꯔꯕꯅꯤ꯫ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯋꯥꯈꯤ꯫ ꯏꯊꯟꯗ ꯁꯤꯖꯒꯦ ꯍꯥꯏꯗꯨꯅꯁꯨ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯏꯊꯟꯗ ꯁꯤꯖꯅꯕꯒꯤꯗꯃꯛ ꯉꯛꯇ ꯊꯧꯔꯤ ꯀꯤꯁꯟꯗꯨꯅꯁꯨ ꯁꯤꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯇꯧꯈꯤꯗꯦ ꯃꯔꯝꯗꯤ ꯑꯩ ꯀꯦꯂꯤꯒꯤꯗꯃꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯑꯩꯅ ꯏꯁꯥ ꯉꯝꯃꯛꯇꯕ ꯃꯇꯝꯗꯁꯨ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯊꯧꯅꯥ ꯍꯥꯞꯆꯗꯨꯅ ꯑꯩ ꯀꯦꯂꯤꯒꯤꯗꯃꯛ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯤꯡꯉꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯦꯂꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯛ ꯃꯥꯒꯤ ꯃꯔꯨꯞꯇ ꯄꯥꯎ ꯇꯝꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤꯗ ꯀꯦꯂꯤ ꯑꯃꯗꯤ ꯆꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯐꯖꯅ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯏ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯅꯗꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯦꯂꯤꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯅꯝꯗꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯆꯠꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯛ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯂꯦꯞꯇꯕꯤ ꯆꯠꯇꯕ ꯌꯥꯗꯕꯅ ꯆꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯤ ꯄꯥꯝꯗꯕꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯛꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯄꯦꯀꯦꯖ ꯑꯇꯩꯗꯤ ꯂꯣꯏꯅ ꯁꯦꯒꯥꯏꯗꯨꯅ ꯌꯦꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯦꯀꯦꯖ ꯑꯃꯗꯤ ꯃꯥꯅ ꯁꯦꯒꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯄꯦꯀꯦꯖ ꯑꯗꯨꯒꯤ ꯕꯣꯛꯁꯇ ꯑꯦꯟꯖꯤꯟ ꯋꯤꯡꯒꯤ ꯂꯣꯒꯣ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯗꯨꯗ ꯃꯥꯅ ꯀꯟꯕ ꯉꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯄꯦꯀꯦꯖ ꯑꯁꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯆꯛꯀꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯅꯧꯕ ꯋꯤꯜꯁꯜ ꯕꯣꯜ ꯑꯃꯁꯨ ꯃꯥꯅ ꯍꯥꯞꯄꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯄꯦꯀꯦꯖ ꯑꯁꯤꯕꯨ ꯊꯤꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯛ ꯑꯁꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯆꯍꯤ 4 ꯁꯨꯔꯕ ꯐꯥꯎꯕ ꯄꯦꯀꯦꯖ ꯑꯁꯤ ꯊꯤꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯛꯅ ꯄꯦꯀꯦꯖ ꯑꯗꯨ ꯄꯤꯔꯝꯒꯗꯧꯕ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯦꯀꯦꯖ ꯑꯁꯤ ꯊꯣꯡ ꯑꯗꯨꯗ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯄꯦꯀꯦꯖ ꯑꯗꯨꯗ ꯃꯥꯅ ꯅꯣꯠꯁ ꯑꯃꯕꯨ ꯏꯔꯝꯃꯤ, "ꯗꯤꯁ ꯄꯦꯀꯦꯖ ꯁꯦꯚ ꯃꯥꯏ ꯂꯥꯏꯐ, ꯊꯦꯡꯛ ꯌꯨ ꯆꯛ ꯅꯣꯂꯟ" ꯍꯥꯏꯗꯨꯅ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯃꯔꯤ ꯐꯥꯡꯕ ꯑꯃꯗ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯗꯣꯝꯗ ꯆꯠꯀꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯞ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃ ꯇ꯭ꯔꯛ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯆꯛꯀꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯇ꯭ꯔꯛ ꯑꯗꯨ ꯈꯥꯝꯂꯒ, "ꯅꯪꯒꯤꯗꯣ ꯂꯝꯕꯤ ꯃꯥꯡꯕ ꯃꯥꯜꯂꯤ, ꯀꯗꯣꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯆꯛꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ, "ꯍꯣꯏ ꯆꯨꯝꯃꯤ, ꯑꯩ ꯀꯗꯣꯝꯗ ꯆꯠꯀꯗꯧꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ." ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯗꯣꯝꯗ ꯆꯠꯂꯒ ꯀꯔꯤ ꯃꯐꯝ ꯇꯥꯏ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯇ꯭ꯔꯛ ꯑꯗꯨ ꯊꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯛꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯇ꯭ꯔꯛ ꯃꯅꯤꯡꯗꯁꯨ ꯉꯁꯥꯏ ꯄꯦꯀꯦꯖ ꯑꯗꯨꯗ ꯎꯈꯤꯕ ꯑꯦꯟꯖꯤꯟ ꯋꯤꯡꯒꯤ ꯂꯣꯒꯣ ꯑꯗꯨ ꯃꯥꯒꯤ ꯇ꯭ꯔꯛ ꯃꯅꯤꯡ ꯑꯁꯤꯗ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯥꯏ ꯆꯛꯅ ꯊꯅꯝꯕ ꯗꯤꯂꯤꯚꯔ ꯇꯧꯔꯝꯕ ꯄꯥꯔꯁꯦꯜ ꯄꯦꯀꯦꯠ ꯑꯗꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯌꯨꯝꯗꯅꯤ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯆꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫